Ahanbada ngasigi maroiba pauda Delhi da anoba Manipur Bhavan ama saragani amadi ningkhai kiba thong nambonbi athubada semjinnaba Archaeological Survey of India da pau pikre haina Chief Minister N Birena haikre. Imphal West District da tha ani helaba faubada CRPC gi section chamaga nifumari ki makhada athingba thamliba asi kari maram kino haina MPCC gi Vice President T Mangi Babuna lengakta hangkre. Pangai mihat makhatana CBI da Special Investigation Team ama semduna amukhana thijinnaba right takiba asi Human Right Alert amadi ifamna taramna okre. Amadi President Cup Nepal Junior International Series lising ani kunda Bharat ki mot sinduna saruk yariba lamdam asigi sanaroi Mairava Luang champion oikre. Kurumjari Times of Manipur numidangi pau mideng tabiriba singbu luchingbina taram nokchari hauzik pau sandongna pizari. Lamdam asigi miyamna maru oina ana layingi damak Delhi da chatpa matamda thengnariba khudongchadaba sing kokhandabagi damak Tasland capital Delhi ki Dwarika da anoba Manipur paragani haina Chief Minister N Birena phongdokre. Wafama sing asi Chief Minister Bangalore da pangthokiba Mr. India amadi Mr. in Asia title kayarak lawrakraba Khetrimayum Bhakta Kumar bu taramna okpagi thauronga mari leidana paumi singda phongdokhibani. Khurai konsam leikaidagi KSS Bhakta Kumar mamang chahi lisingani taramapangi December taramangada pangthokiba Kargil Vijay Diwas ki thoramda Bharat Sarkarna lemjaningai oiraba Pride of Nation gi award piduna ikai khumna khibani. Bhakta Kumar na labnamasi ki mai purakpada harauba phongdokladuna Chief Minister na makhatana hai picture abasu lamdam asigi honavakanba bioi singna sana khonava yauna hiram kayada lamdam asigi mingchat purakli. Amaromda miyamna tangai fadaba thabak thoram singgidamak Delhi da chatpa matamda hauzik lairiba Manipur Bhavan sing asi matik chadaba maramna miyamda maru oina ana layinggidamak chatliba mioi singda khudong chadaba kaya mayoknahali. Masi kokhannabagidamak lengak asina Delhi ki Dwarika da lupa crore chamaga yangkhairom changna anoba Manipur Bhavan amasu saragani. Masigidamak thabak paikhatpa haure nauna sagadoriba Bhavan asida anaba mioi singna lakpa matamda pothaba yanaba nursing facilities yauba phamung kunsu thamgani. Ana koi Manipur gi hana gi leiriba Bhavan jisu khara room yamdaba adagi khara quality su khara laitaba chanadaba mayam ama yaure aduna handak se khoi kaino da Dwarika da lam ama lowi Dwarika da loriba lam se khoi 1 acre gini 1 acre gi lam si lor kanda khoi masida khoi madugi DDA gi kari gi plan ayamba loire akhoi paisa khara madigi sabada sangda buji 100 crore muk sangbe sabase 100 to 150 maramdi kaino gi mahujige Dwarika do di floor manga taruk phabu sabe abnina aduna madugi da torkanda khoina makhada khoi kaino ma hapkena bed kun gumba khoi planning da yahon gare moke architecture sing da bed kun gumba si kamai ta uda geda khoi operation ga toruraga khudakta imphal da su pu ba yadaba state su pu ba yadaba ada su leitaba yadaba adu gumba gi timing du da khoi bed kun gumba ma even ai khoi gi kaino yauna nursing staff set government ga ada akhoi diput torga nurse manga tarukta worsu thammerga aduga adum ba yamna ana ye operation ga torga kholaga lainina bi provision khoi thamme Makhatana Thengkhang Anirakta Ningkhaibagi Thodok Thokraba Thong Nambonbigi Matangda Aikhogi Paumina Hangba Wahangi Paukhumda Chief Minister na hai Imphal Mayolda Lairiba Puwariga Sagonaduna Laklaba Thong Nambonbi asi Archaeological Survey of India ASI gi makhada leibana expert singa tanaraga athubada semjinnaba thabak paikhatpa haure
Masigidamak Archaeological Survey of India ASI gasu pau faunare lengak asina cultural heritage site sing asi manghandana thamnabagidamak site sing asida akhanaba miting thamduna thorang kaya paikhatlagani. Thong nambon bigi se ingarang adum khudakta kaino tawkhrabani akhigi Art Culture Minister aiga mata kaino da yominari matamdu da Gambhir Singh Maharaj gi tawrga da pawdu tabdagi madu lora khudaka salaga semjinna baidna ma yam thuna semjinna ba tawke maroin mase archaeological kaino gi survey of India gi mogi makha da leibani na mogi mi da sokoi information tawkre aduga kramai tawna semjalaga fajana intact thamjige na ba mai hona jile Imphal West District ki mafam pumbada lengak asina tha ani helaba fawbada CRPC gi section chamaga nifu mari gi makada athingba thamliba asi kari maram gino haiba khangangadabani haina MPCC gi Vice President T Mangi Babuna fongdokre wafam asi ngasi Congress Bhavan da pangthokpa pawgi mifam amada fongdokhibani MPCC gi General Secretary Administrator Harishwar Goswami yauna party gi thaupuba kayasu pawgi mifam aduda saruk yakhi Vice President T Mangi Babuna Makataraduna Jammu amadi Kashmir da internet thingjin khiba adugi matangda Supreme Court na pirakliba wail asi Congress Party na taramna oi Center da paliba sarkar asina ngammi haibagi matagum tawningbata tawbasi yamna laibak thibani State sarkar yauna chathariba shashan asi yamna kiningai oire state asidasu lekai khudingi CAA asi yaningde haiduna rally chatli Hojik state asida pamdaba thodok thokpagi pausu leitre haiba yare Piba masida Imphal West pumbada tha ani hena CRPC ki section chamaga nifu mari thamjinduna thambasi yamna laibak thibani sanglaba matam asi kari maramgi athingba asi thamlibano miyambu namsinduna thamlaga tawningbata tawnaba honariba thong asi party asina condemn tawi matam pumbada Congress na CAA gi mayokta lei haiki aikoina government asigi approval su phataba asoiba su choidaba nainaba se it is over the country right government na praja gi aphaba thapama tawum tamda praja na mado harau tayam okudubne harau tayam bagi thonjel na punamuk se milhan gadubuni masidi government na tawriba thabak singa se masina praja saurkani haidana 144 thonjel bani khambe adagi se atong ke pambe mayam tawrega laibu praja se namsul laga thamlaga madad bugi apam se tawudubuni haibagumba ama sathar khogumna khon ubuse masi Congress party na gi masi thamoi chokna masi yamungi Pangai mihat ki matangda Chief Judicial Magistrate Imphal East na makatana CBI da Special Investigation Team ama semduna amuk hana thijinnaba right takiba asi Human Right Alert amadi Extrajudicial Execution Victims Families Association na taramna oi haina ngasi kwakaital thiam lekai da leiba Human Right Alert ki office ta paumi singa unaba amada ifamgi President Renu Takhelambabna fongdokre Mahakna makha taraduna haukiba lising ani gi April gi tang mapanda Pangai Bazar da thokkiba thodok amada Asem Romajit amadi Yumnam Rovita ani leikhidabagi matangda Supreme Court ki order amagi matung ina CBI da thijinnaba khangan khrabasu marik chumda case asigi matangda thijin khide haiba ngasi CGM Imphal East ki order da palli Misi asigi matangda FIR ama lodge tawduna matik chaba extrajudicial mihat ka mari leinaba prima facie leiba amadi case asi lising ani taret ki December 18 fawbada loishinnaba khangan krabasu loishindabadagi SIT ama semnaba court na right takibani lising ani taranithoi da matam adugi Guwahati High Court Imphal bench ki order gi matung ina pangthokhiba misi asigi inquiry da CBI na tawriba investigation asigi Pikhatlakliba report to pendabadagi amuk nauna CGM Imphal East da wakatkibani Mahakna makha taraduna ifamna hojik fawbada Supreme Court ta thagatkhiba case singda state police personnel humbudara da charge thangatkhrabasu hojik fawbada Central Force amatada charge tawdaba asini nauna semgadoriba SIT asina case asigi matangda achumba puthokani haibagi thajaba thamli haiki CGM Imphal East pu yamna thongna phaba aduga yamna michang mikhai naidaba sigumba akogi order amangarang thokpirakpagi damakta ifam gi maikaidagi HR gi maikaidagi amadi Manipur praja miyam amadi prithibigi oina lairiba achumba bu pamjaba akogi tongan ba sangsan singi maikaidagi sigumba order sibu yamna courageous oiba aduga yamna
independent oiba impartial oiba sigumba judgment sibu akoina welcome tawjari amadi akoi atopa huzik pending tawdana leiriba case manga sisu akoi ngaiminasi aduga masigi result yengminasi haibu wafamsi thamjani अखोई मणिपुर पुलिस कमांडो सिंग लेरिबा एनी अखोई स्टेट फोर्स सिंग ददी याम लाइन चार्ज से तौरगा हुजिक ट्रायल जथदना मणिपुर पुलिस कमांडो अबव 74 मुख हेना ट्रायल हुजिक अदुम लेरी तुंगा तुंगान बा इम्फान वेस्ट सीजेम अदुगा इम्फान ईस्ट के सुमाइना थौबालगी ओबा तुंगा तुंगान बा केसिंग द ट्रायल यावरी अदो अखोई लाइबक थिबा हाइगद्रा आर्म फोर्सेस ऑफ यूनियन गिदी हुजिक फावबदा सी यावबा ngamdaba makhoi include tauhanba ngamdaba charge pidabase asigi maramna akhoi da su yamna singna ningai achouba akhoi da ningba kaiba amaka ohele hairiba akhoi juji ki investigation CBI na thigaliba sigi manung sida Asian Highway Oiriva Imphal More Lambi Pakthokpada Soklaba Lamkang Khunogi Khunja Singna Changsingani Haina Tauramba Lambi Thingbagi Khongjang Handokre Highway Asi Sembagi Implementing Agent Oiriva NHIDCL GR Infra Private Limited STO Chandal Amadi Tengnopal SP Gi Maikaidagi Khunja Singda Thazaba Pirakpadagi Khongjang Asi Handokhibane Khunja Singna Pukhatpa Wafam Singi Chada Marfu Thabakta Onthoklagani Haina Official Singna Thazaba Pirakpana Khunasigi Open Area Singda Lambi Sembagi Khongthang Mapum Phana Chathahalagani Haina Langkang Khuno Village Expansion Construction Affected Compensation Committee gi Chairman Sakhil Momo Darnongna Phongdokhi Ngasi Khunja Singi Mamangda Official Singna Pikhiba Thazaba Sing Athuba Matamda Thabakta Onthoktrabadi Hanadagi Hena Akanba Khongjang Sing Makhatana Chathagani Haiki Lamkang Khunauda Pangthokpa Khunja Singa Unabada Sakhil Momo Darnongna Makhataraduna Lambi Pakthokpada Soklaba Khunja Singna Fangadoriba Compensation gi Senpham Pikpana Maram Oiraga Amuk Hana Reassessment Taunaba Report Tharagani Haiki Loinana Khunja Singna Fangadaba Open Area gi Compensation gi Senpham Dagi Chada Kuntra Lana Lokthok Lambada Chenaba Miyoi Sing Fagatnaba Hotnari Haina Tengnopal SP na Phongdorakpagi matung ina Maraleva Sing Athubada Chairak Fangananaba Hotnabiu Haina Mahakna Appeal Tauki 80% मुने assurance पीगरे अदुना मुइगी थबक सुबसे open area थबक सुब यागनी ना अखोई खुनगा अखोईगी पुलिस के यावना वारी साना रगा याना बमा पुरे अदुगा if मुइगी ना मुइना सिगी assurance पीरबा मतुंगदा खुनगी area से थबक सुब याकिरोई अदुगा open area थबक सि सुब यागनी हाइबगी मा यानरे अदुगा करिगुंबा अखोईगी assurance असी fulfill तौदब तारदी मुइगी promise असी अथुबा मतमदा तौरक्तब तारगदी अखोई थबक अमुक थिंजिंगनी हाइना आई पाउमी सिंगदा आई गवर्नमेंट आई पाउसी तमजरी Matam Kayagi Mamangdagi Lengaki Maikaidagi Semjin Biraktabana Miamna Chatok Jashin Yade Haiduna Tingziluraba Moirang Municipal Council gi Ward number Taragi Khoiru Laikai Lambi Moirangdagi Social Worker Thongam Santi Singhi Meeting Makada Laikai Asigi Meira Paibi Ima Ibel Singaloinana Semjin Kre TS Santi Singhi Maikaidagi Nungari Mapot Taraga Nipan Amasung Roller Yauna Mateng Panglaktuna Lambi Adu Semkhibani Lambi Semba Aduda Apenba Fongdok Laduna Laikai Adugi Meira Paibigi Secretary Ningthauzam Thava Devina Sri Santibu Social Worker Ama Oibagi Chapsaba Laikai Asida Thodang Lobirakpagi Dabak Thagatpa Fongdok Pagaloinana Makhataba Koila Thabagi Thoramdi Mari Lainaba Authority na meeting Changbiu Haiki Laikai gi Ward number 10 sida Hambada Bibiran Thaba Loramdaba Oladu Ibu Santina Rula Tharakana Fajaba Maunga Pakalo style the Habirame Original Riva my ben Adeki Isa issue the Pajana Santibu Aningarekan Tagali Manata Tabaka Mangolu Boyu Sase Adaba Tautor Kirimakin Haina my ben Panmayabadi Fibam Thina Chatpayadana Soklaba Lambi Asi Haukiba Numit Karanigi Mamangda Laikai Asigi Miam Horaktuna Lambi Tinglubagaloinana Kendragi MLA Fauba Laikai Asida Meeting Changbidi Haiduna Boycott Taunaba Fire Fauba Launaba Honakiba Laikravani Haukiba Chahi Lisingani Taramapangi November Taranipan Amasung Taramapangi Lonaba Ahing Nongyaida
Chingnaningai oiba misida mapuroibagi kada moregi chuni fi amana thauri yalaga sirambi okram ningol lesang them ongbi sanderani misigi charsit athuba matamda thagat piduna misi asida chenaba sing logi oiba matik chaba chairak pibiu loinana misi asiga mari leinana police na faduna hauzik zelda leiriba mapuroiba sanayai mabu karigumba hiram amatada bel pibigano haina misi asigi matangda semkiba JAC gi convener I Subhashini na haikre ngasi nungthil leikidrabi sandaranigi mapam thobal ningombamda pangthokpa paugi mifam amada JAC gi convener I Subhashini na makha taraduna laibak thiba thodok amada sandarani leikidre misi asigi matangda tang taba ama JAC na athubada khangba pami Case asigi matangda police na chathariba investigation singi charge sheet athuba matamda thagat piduna asengba ama khanghanbiu accused oiriba sanayai magi mayamba santana handak marak leikidrabi sandaranigi apokpida phone gi khuthangda kihan khanganbagi thabaksu chatharakle macha leikidabagi awa maisa langliba imung asida tabada akiba pokpa wahai wata kaya sijanaduna kingan khanganbagi thabak chatharakliba santabu police na athuba matamda fagadabani Santabu lakliba January tara mari faubada karigumba fadrabadi JAC na makhal makha kayagi akanba khongjang kaya changshilagani haiki Santasi yauranggadra haibani chingnaba ase yamna akhoigi thamoida hawi aduna mamangda aikoina santa amadi magi imung manungda leiriba magi manaunipa phabiyu haina aikoina case amasu ayiba amasu thawam PS ta thajakrabani aduna lakliba tang taraga mari phawbagi manungda santra karigumbada phabidaba sing pau taragadi aikoi jechina makhal makhagi adu khongjang changsilagani Pik lebi chahi nipan khaktang ngairibi nupi macha amabu yumthang nabada leiba chahi kunga manga rom suraba nupi angang leiraba nupa amana nupi macha adugi ikai khumnawa manghankhre hairi Chenariba accused yauna imung adugi miyoising lotkhre Chenariba nupa adu hauzik phawba police na faba ngamdabadagi matangda ngarang numidang khoishaunaraba maikai adongi miyamna nupa adugi yumda thomjinkhre adum oinamak police na matam chana control tahobadagi pamdaba thodokti thokidre Chahi nipan khaktang ngairibi nupi macha amabu ikai khumnaba manghankhre hariba thodok asi tha asigi mapangi numidang wairam pung mari makhairom taba matamda kumbi police station gi manung chana leiba boro yangbi thobal leikai ward number marida thokhibani thodok asida chenai hariba miyo adu leikai adumaktadagi Abdul Kayum Kawi mahakna angang adubu mayumda pusillaga ikai khumnaba manghankhibani hairi mara leiba miyo aduda chapchaba cherak pibiu haina angang adugi mabokna fongdorakli Gangai kumai kabui furup khaktagini amadi atopa singna masagi kumai gum silakpa laibak thibani haina Manipur Kabui Union gi President Dr. Hira Kabuina fongdokre ngasi kaisamthong da leiba kaisamthong Kabui Community Hall da paumi singa unaba amada Dr. Hirana makha taraduna state government na sakhangduna state level Gangai festival pangthoknaba khangalakpa asi Manipur Kabui Union dani atopa lup amadi kanglup ta khangan khiba amadi government ki oina order thokhiba leite Union asina saumung kabui khunjauda sinkhiba aduna tana Ramji Prabhu amadi kakhulongda sinkhiba adu state level festival nate Gangaibu Jelarong Singi kumaini hairakpa asi aranbani amadi Jelarong asi UCM amadi amuko gumba lup amani Purup amanate kabuigi gangai nataba atopa kumai mayam amasu leiri maduda karigi hariba lupsing asina tumin leiribano matung tarakpada gangai kumai asi Jelarong Singi kumai ni haina haibirakanu amadi kabui purup asibu kanagumba lup amatana muthatnaba hotnabigano haina Dr. Hirana makhataki Gangai gi wari sabda kabui Jerenong gangai ga hajila Jerenong gangai ga hajila masi aranbani masi che achumba sendokpiu kabui gi prup oiba asengba gangai dagi chauna state level torokpada ngangthoriba mayam Jerenong gangai haibase we are very sorry which is uncalled to the speakers aduna ekhoi achau sang sina machi che matung manau tobidaba aranba misguiding version se public ta ngangbidaba asengba kabui sibu khangbiba kabui gangai sibu khangbiba ama oina thamjabagi wakhalonda ngasi press conference thamjabani
Singjamai chinga mathakta leiba ngangom Robert ki yumda ngarang bom ama pokhai kiba thong adubu yaningdaba phongdoktuna ngasi lamdam adugi mioi kyana wakat mifam ama phangkhre. Chinga mathak meira paibi luf ki ima sing yauna lamdam adongi miyong kyana wakat mifam aduda saruk yakhi. Bom pokhai hankiba thong adubu yaningdaba wahi kya thaba plakat sing iki wakat mifam adugi matangda meira paibi gi member S Bizentina Kung nataba mafamda bom pokai hankiba thong asi yaningde kari marangino haibadu athubada khanganbiu haiki. Mangonda karigumba nungaitaba natraga yananingdaba kudongthidaba adugumba leiba taragadi adugumba sing ado waroisin ama puraktuna tangdu leitaba punsi ama ohenbiu adugi sumatakta magi imong manung amati masiminaw khudingmakna magi khudingmak singse khudingmak yanadaba khudingmak sing leiragasu thonglauna hangduna wari sanabagi tanja adu ngaiduna leijari asugumlaba khudong thiba thokadaba mafam mi kungna taba mafam sida amona thon biganu haiduna isininaw khudingmak sing sidaida maira paibi group tagi miyam sing sidaida asugum singse haijari. Thobal District Police ki SP Dr. S. Ibomchagi meeting makada Yarikpok Police ki OC MD Riyazuddin na Luchingba Kangbuna ngarang Wangkhem Huidrom Lekai Lampak Mayadagi gari huran bani haiba miyoi ama amuba machugi Royal Enfield registration number AS01BY1618 ka konana faraba miyoi adu Wangkhem maning Lekai dagi Wangkhem Nauba Singh Apokpa W Irawat Singh Kawi hairi. Nakal Amaromda Imphal East ki Porompat PS ki Manung Chanba Naharup area da drug lalonbagi akaknaba pau ama fangbadagi narcotic cell Imphal East amadi Anti-Drug Association Khergaw gi apunba team amana ngasi numit yung mamatung pung amarom taba matamda Naharup Chandam na leiba chingnaba yum amada red chathabada nupi ama heroin number 4 powder gram 8 ka konana fare hari. Farba nupi adudi Rahena Elias Choibi Basai Chahi Kuntraga Manga Mapuroiba Hashan Elias Dawat Kawi Hari Makhataba Aingi Oiba Tabak Lokhanabaki Damak Miyoi Adu Faraba Potlamga Loinana Porompat Police da Sinakre Hari. War Against Drugs ki saruk ama oina Imphal East District Police na chatharakpa drive ki saruk ama oina ngasi Imphal East Commando Women Police amadi Hengang Police ki combined team na Hengang Police Station gi manung chanba Komidok Umang Lekai amadi Kairang Mamang Lekai da Pakshana thiba humagi thabak chathakre. Drug lalon mani chingnaba miyoi ahum yauna punna miyoi kungganipan makhatana verification chathanabagi damak police na lokhatkre. Imphal East ki Additional SP Ops TS Krishna Tombi amadi Additional SP LO Bishorjit ki mireng makhada numit yung mamatung pung ama makhaidagi nungtil pung 2:95 fauba chathakiba search operation aduda punna miyoi chahunga 95 rom masa-masagi saktakche puthok handuna masak khangdokpagi thabak chathaki. Loinana yum changduna su thiba humagi thabak chathaki maduda saktakche yautaba amadi chingnaba miyoi kunga manga amadi drug peddler oiramba yai chingnaba miyoi ahum punna miyoi kunga nipan hengang police na lokhatke. Chahi asigi anirak shuba bomgi thodok ngarang thokraba tungda Imphal West Police ki Khwairamban Kaithel gi sensitive zone singda section thorangi thabak kankhatkre City Police Station gi marung chanba Nagamapal Bora Gali Pakshana thiba humbagi thabak chathakre numidung mamatong pung amadagi pung 2:95 aduai fauba chathakhiba operation aduda chaurakna miyoi chahungi mathakta verification chathaki masagi matik chaba saktakche yaudaba chingnaba miyoi 13 makhatana verification chathanabagi damak lokhatuna City Police Station da sinaki. Nakal Amaromda Ayuktasu Imphal West Commando gi OC Achobana Luchingba team amana Singjamai Yumnam Laikai Thoksom Laikai amadi Chongtham Laikai area da yum changduna thibu humagi thabak chathaki Ayuk pung 3:95 dagi 9 fauba chathakhiba operation aduda yum cha marom leiramba miyoi chani yangkhaida masa-masagi saktakche puthok handuna verification chathaki adumakpu thoidokpa mifa mipundi yaukide. Nambol Bora Festival gi ngasi nini chanba namita festival yengba lakpa singi masing asuki matik hengalakli festival asimu yengba lakpa miyoi singna makhal makha kayagi bora sing pamna chanaki
Akhanaba tongan tonganba borasingi mahau pambada miyamna apenba wafamsing phongdoknarakhi. Stall phambisingnasu posit henbagi nungaiba phongdoknarakhi. Apunba stall nifurom hangliba festival asida saruk yariba stall amana ngasi nini chanba numita lupa lising taretagi tara henba fauba borayonaki. Borasi hawi haine logani na bon borasi wing chatpanina hawi Manipur do hojik hana mangurba tradition culture mayam ma jokalatna borasi meitegi yam sengba atopa da phangdaba dum ba kenoni ada Manipur gi oina nambol si ki khwaidi ki sumaming leiba borasi khoida hana su saraga lai du festivals ne hena mahau oiramani na musu khalaga budo kori phabagi nakan ta tawoni na hena su mahau le ramani na khalaga la sajabani asigi Sangok pamatam sida yamna nungai phawi tilammi mayam sina akoina isagi indigenous ki oiba sana na chinjak sing sida support tawrakanda thawai haksang yauna sigumba production support tawningbagi achawwa khalon galona mayam punamana lak harau harau leibirambasi ubada aiso apen ma phawi yam nungai ase refresh to hai tare khoida aduga boragi taste me amam ju phangya no no wai taste me amama ngasi ge dum lupa lising tare ni pa dum non jare hangai akoina market da sum jon badi no magi lising ani hum jon badi non da phangde ngarang dagi hauna chathar liba nambol bora festival asigi ngasi ani suban mila sida local media sing tv channel sing da pau sando khiba dagi ngasi di bora chaba lakmi gi masing asi chingna chaina ngam hengalagli amasung nambon gi bora gi mahau ase इतिहास का सागुन लबा बोरा की वारी दंगसी जो अनौबा माहौ हम खंगनब की दौता मियाम लांगनारी नमोल की बोरा फेस्टिवल असिना लेपन चतर लगती नमोल की लमदम सिदा लैरिबा बोरा ब योंदुना सिंपम ओइरिबा मियोय कया की हिंगनब की लंबी असि पीबद नतना लमदम से की मियोय सिंगसु बोरा की वारी से पुसी के ना लेहौगनी अमसुंग फेस्टिवल असिना मणिपुर दा टूरिज्म की यौ सागलपदसु अचौ मायोल मद सोयदना मतेंग पांगनी आय वफम थमजरी कैमरामैन धनचंद्र हुइदोंग लोइना पाउदमजरीबा हुइद्रोम रोमेन टाइम्स ऑफ मणिपुर नंबोल चिंगमा Citizenship Amendment Act English Ani Taramapan gi mayokta khongjang changsilubagi damak CPI Manipur State Council gi luchingba Laishram Sotin Kumar bu maram chadana fajinduna thamliba asigi matangda khut thingjinbinaba ngasi All India Working Women's Forum Manipurna Manipur gi governor da memorandum ama pishinduna takshin khrei Amaromda Laishram Sotin Kumar bu athuba matamda thadokadabani haina Manipur People's Democratic Front ke cherol amana khangalakle Kanchipura Laiva Standard Robert Higher Secondary School da athingba thambiriba loop singna athingba asi komthok piu haina ngasi school asigi teaching non teaching staff amadi mama mapa oiba singna saruk yaduna wakat mifam ama school asigi mamangda famkre wakat mifam adugi matangda school asigi assistant teacher A Kedarnath na wakat mifam asi kanagumba amagi mayokta phambanate English amaga chamapan marfudara maridagi hauna mahairoi singda afaba mahi masing pinaba honaduna lakpane Oza singna afaba mahiroi kya puthoknaba honaduna ngasi fauba honaduna lakpane praja miyamna oza sing asibu nungsibiu amadi school asida athingba thambirib asi komthokpiu haike wakat mifam aduda saruk yakiba non teaching staff amadi parents ki maikaidagisu wafam kaya phongdorakle iramdam asigi mailu singsinga loinana akanba ferekpa loinana aikoina honajarakhiba amadi honajigibigi mamal aduna ngasidi aiko iramdam asigi mai singi lambi da aiko aso phida ma kanjabang ngamigi tanjadu ngasidi phangle loinana opalamdi gi sangsil lakhiba dugum education force adu ngasidi mami sangre asumaina asoba mayong yadun honajarakpa adugum education gi lamda kathoro jasing asigi punsibu miyamna nungsibiu miyamgi thawjal pinabiu aduga loinana school asidi lejeriba samlaba khogi ojagi sinumta leibiribo jasing asibusu meaning sibu loinana makoibu lamjing laptakpiu haina biyang mifamda phongdokjanabigidama ngasi mifam asi sinjabani akhoi matam sangna mafam sida thabak tawraga laksabani akhoi gi punsi mafam sida akhoi hingjai angang nubi mayam gi punamak sing sibu mayamna akhoi gi sibu yana basu tawbiu akhoi na su mayam gi jamak su akhoi na mateng pangdana akhoi sigoi joi jedana angang mayam gi sena jarakpani tawriba thabak tawriba mayam sigi su
ꯌꯦꯡꯉꯒ ꯃꯤꯌꯥꯝꯅ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯄꯤꯌꯣꯅ ꯑꯩꯈꯣꯏ ꯍꯥꯏꯖꯔꯒ ꯂꯣꯏꯖꯔꯒꯦ ꯁꯥꯇ꯭ꯔꯁꯤꯡꯁꯤꯗꯁꯨ ꯉꯁꯥꯏꯒꯤ ꯃꯈꯣꯏꯒꯤ ꯍꯧꯕꯗꯒꯤ ꯇꯝꯖꯔꯛꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤꯒꯤ ꯑꯇꯣꯞꯄꯗ ꯆꯦꯟꯖ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯀ꯭ꯂꯥꯁ ꯍꯥꯏꯌꯔ ꯀ꯭ꯂꯥꯁ ꯌꯥꯎꯔꯤ 5, 6, 7 ꯇꯝꯃꯛꯄ ꯑꯉꯥꯡꯁꯤꯡꯁꯤꯗ ꯇꯤꯆꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯈꯦꯠꯅꯕ ꯃꯈꯣꯏꯗ ꯑꯣꯖꯥꯁꯤꯡꯒꯤ ꯆꯥꯟꯅꯖꯗꯕ ꯄꯣꯠ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯒꯗꯣꯔꯦꯕ ꯄꯨꯝꯅꯃꯛꯁꯤ ꯌꯦꯡꯕꯤꯔꯒ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯑꯃꯗꯤ ꯒꯥꯔꯖꯤꯌꯥꯟꯁꯤꯡꯒꯤ ꯄꯨꯝꯅꯃꯛꯁꯤ ꯌꯦꯡꯕꯤꯔꯒ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯂꯩꯕꯥꯛꯀꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯇꯧꯕꯤꯔꯤꯕ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡꯅ ꯊꯝꯕꯤꯔꯤꯕ ꯁ꯭ꯀꯨꯜꯁꯤꯗ ꯊꯝꯕꯤꯔꯤꯕ ꯑꯊꯤꯡꯕꯁꯦ ꯌꯥꯔꯒꯗꯤ ꯀꯣꯝꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯦꯔꯦꯟꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ ꯁꯉꯥꯏꯄ꯭ꯔꯧꯗ ꯂꯩꯔꯤꯕ ꯁꯦꯟ ꯖꯣꯁꯦꯐ ꯍꯥꯌꯔ ꯁꯦꯀꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯇꯝ ꯆꯥꯗꯅ ꯄ꯭ꯔꯤꯟꯁꯤꯄꯜ ꯁꯤꯟꯗꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯁ꯭ꯇꯦꯟꯗꯔꯗ ꯍꯟꯊꯍꯟꯈꯤꯕꯒꯤ ꯑꯆꯧꯕ ꯈꯣꯡꯊꯥꯡꯅꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯁꯤꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯔꯗꯔ ꯃꯔꯤ ꯂꯩꯅꯕ ꯕꯤꯁꯣꯞ ꯍꯥꯎꯁꯅ ꯀꯛꯇ꯭ꯔꯕꯗꯤ ꯂꯥꯛꯂꯤꯕ ꯖꯅꯨꯋꯥꯔꯤ 14ꯗꯒꯤ ꯁ꯭ꯀꯨꯜ ꯁꯣ ꯂꯣꯟꯁꯤꯟꯕ ꯑꯅꯧꯕ ꯄ꯭ꯔꯤꯟꯁꯤꯄꯜ ꯁ꯭ꯀꯨꯜꯗ ꯆꯪꯍꯟꯗꯕ ꯑꯅꯧꯕ ꯀ꯭ꯂꯥꯁ 1ꯗꯒꯤ 7 ꯐꯥꯎꯕꯒꯤ ꯑꯦꯗꯃꯤꯁꯟ ꯊꯤꯡꯖꯤꯟꯕ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯚꯦꯟꯒꯤ ꯄꯥꯔꯀꯤꯡ ꯄꯤꯗꯕꯒꯤ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯗ ꯅꯨꯄꯤ ꯋꯤꯚꯔꯁ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯝ ꯃꯩꯔꯥꯄꯥꯏꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯧꯅꯥꯎꯖꯝ ꯃꯥꯔꯒꯔꯦꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕ ꯏꯝꯐꯥꯜꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯃꯥꯔꯒꯔꯦꯠꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯁꯤ ꯍꯦꯛ ꯍꯧꯗꯣꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯀꯦꯜ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥꯄꯥꯏꯕꯤꯅ ꯀ꯭ꯋꯥꯂꯤꯇꯤ ꯑꯦꯖꯨꯀꯦꯁꯟ ꯄꯨꯔꯛꯅꯕ ꯁ꯭ꯀꯨꯜ ꯑꯁꯤꯕꯨ ꯁꯦꯟꯅꯗꯨꯅ ꯂꯥꯛꯂꯤ ꯃꯔꯝ ꯑꯁꯤꯅ ꯍꯟꯕ ꯂꯩꯇꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯔꯗꯔ ꯀꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯀꯟꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯅꯕ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯔꯛꯄꯅꯤ ꯍꯥꯏꯈꯤ ꯑꯁꯤꯒꯨꯝꯕ ꯑꯐꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯂꯧꯈꯠꯆꯔꯤꯕ ꯐꯥꯗꯔ ꯚꯤꯛꯇꯔ ꯑꯁꯤꯕꯨ ꯕꯤꯁꯣꯞ ꯍꯥꯎꯁꯇꯒꯤ ꯂꯧꯇꯨꯅꯕ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯄ ꯍꯥꯏꯕꯁꯦ ꯅꯨꯄꯤ ꯋꯦꯕꯔꯁ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯗꯤ ꯂꯣꯀꯦꯜ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯛꯄ ꯐꯥꯎꯏ ꯂꯣꯀꯦꯜ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯩꯈꯣꯏꯅ ꯕꯤꯁꯣꯞꯇ ꯆꯠꯇꯨꯅ ꯇꯨꯡꯒꯤ ꯍꯦꯟꯅ ꯐꯅꯕ ꯑꯐꯕ ꯀ꯭ꯋꯥꯂꯤꯇꯤ ꯑꯦꯖꯨꯀꯦꯁꯟ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯗꯨꯅ ꯑꯐꯕ ꯐꯥꯗꯔ ꯚꯤꯛꯇꯔ ꯑꯁꯤꯕు ꯇ꯭ꯔꯥꯟꯁꯐꯔ ꯀꯛꯄꯤꯅꯕ ꯍꯥꯏꯖꯕꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯕꯤꯁꯣꯞꯀꯤ ꯃꯊꯪ ꯈꯟꯕꯅꯤ ꯍꯥꯏꯕ ꯀꯦꯊꯂꯤꯛ ꯄ꯭रीस्ट ꯑꯃꯅ ꯍꯥꯏꯔꯣꯏꯗꯕ ꯃꯊꯣꯡ ꯆꯥꯗꯕ ꯀꯝꯃꯨꯅꯦꯜ ꯑꯣꯏꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯊꯝꯂꯛꯈꯤ ꯃꯁꯤ ꯂꯥꯏꯅꯤꯡꯕ ꯂꯝꯕꯣꯏꯕ ꯑꯃꯒꯤ ꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯈꯣꯟꯊꯣꯛ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯦꯕꯔꯁ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯤ ꯍꯧꯈꯤꯕ ꯖꯅꯨꯋꯥꯔꯤ 9ꯗ ꯏꯝꯐꯥꯜꯗ ꯐꯣꯡꯕ ꯄꯥꯎꯆꯦ ꯑꯃꯗ KCP PWG ꯍꯥꯏꯕ ꯂꯨꯞ ꯑꯁꯤꯒꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯥꯔꯛꯁꯤꯞ ꯁꯦꯟꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯦꯟꯇ꯭ꯔꯦꯜ ꯃꯦꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯂꯦꯅꯤꯟ ꯃꯩꯇꯩꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ URF ꯆꯤꯡꯈꯩ ꯉꯥꯟꯕꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯋꯥꯐꯝ ꯀꯌꯥ ꯁꯦꯡꯗꯣꯛꯈ꯭ꯔꯦ URF ꯆꯤꯡꯈꯩ ꯉꯥꯟꯕ ꯀꯅꯥꯕꯨꯁꯨ ꯂꯥꯟꯅ ꯂꯝꯖꯤꯡꯈꯤꯗꯦ ꯂꯝꯖꯤꯡꯕ ꯈꯛ ꯇꯧꯔꯣꯏ ꯆꯤꯡꯈꯩ ꯉꯥꯟꯕ ꯁꯥꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯟꯅ ꯃꯁꯛ ꯈꯪꯗꯣꯛꯃꯤꯟꯅꯁꯤ ꯂꯨꯞ ꯑꯁꯤꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤꯕ ꯉꯥꯉꯣꯝ ꯁꯣꯚꯦꯠ ꯑꯦꯂꯥꯏ ꯆꯤꯡꯈꯩ ꯉꯥꯟꯕꯅ ꯀꯩꯗꯧꯅꯨꯡꯗ KCP PWGꯗ ꯌꯥꯎꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯆꯤꯡꯈꯩ ꯉꯥꯟꯕ ꯃꯁꯥꯅ ꯁꯦꯡꯗꯣꯔꯛꯂꯤ ꯉꯥꯉꯣꯝ ꯂꯩꯀꯥꯏꯗ ꯁꯣꯚꯦꯠ ꯍꯥꯏꯕꯁꯤ ꯑꯩ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯉꯥꯉꯣꯝ ꯁꯥꯒꯩꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯄꯤꯄꯜ ꯋꯥꯔꯕꯨꯛꯀꯤ ꯂꯝꯉꯥꯡ ꯈꯨꯃꯟ ꯑꯃꯗꯤ ꯑꯩ ꯏꯁꯥꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯑꯩ ꯏꯁꯥ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒ ꯍꯧꯈꯤꯕ ꯆꯍꯤ 2013ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 19ꯗ MU ꯁꯥꯏꯟ ꯇꯧꯅꯗꯨꯅ ꯃꯤꯌꯥꯝ ꯃꯔꯛꯇ ꯑꯩ ꯍꯧꯖꯤꯛ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯐꯪꯉꯦ ꯁꯤꯒꯨꯝꯕ ꯑꯣꯏꯗ ꯄꯥꯗꯕ ꯆꯃꯝꯅꯕ ꯄ꯭ꯔꯣꯄꯒꯦꯟꯗꯥ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯊꯥꯖꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯁꯦꯡꯗꯣꯛꯆꯔꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯃꯩꯍꯧꯔꯣꯜꯗꯒꯤ ꯍꯧꯅ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯂꯕ ꯑꯌꯥꯡꯂꯩꯃ ꯑꯍꯜ ꯑꯃꯁꯨꯡ ꯑꯌꯥꯡꯂꯩꯃ ꯑꯇꯣꯟꯕꯤꯅ ꯀꯕꯣꯛ ꯌꯦꯟꯕꯒꯤ ꯊꯧꯔꯝ ꯆꯍꯤ ꯑꯁꯤꯒꯤꯁꯨ ꯉꯁꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯣꯏꯅ ꯑꯌꯥꯡꯂꯩꯃ ꯑꯍꯜꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯀꯕꯣꯛ ꯌꯦꯟꯕꯒꯤ ꯊꯧꯔꯝ ꯅꯥꯠꯀꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜꯒ ꯂꯣꯏꯅꯅ ꯉꯁꯤ ꯍꯧꯈ꯭ꯔꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯋꯥꯛꯆꯤꯡꯒꯤ 15ꯅꯤ ꯄꯥꯟꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇꯒꯤ ꯏꯃꯥ ꯑꯌꯥꯡꯂꯩꯃ ꯑꯍꯜ ꯑꯃꯁꯨꯡ ꯑꯇꯣꯟꯕꯤꯅ ꯀꯕꯣꯛ ꯄꯣꯛꯄ ꯍꯧꯈꯤꯕꯒ ꯅꯤꯅꯤ ꯁꯨꯕ ꯑꯃꯗꯤ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯁꯤꯡꯗ ꯃꯧꯒꯤ ꯁꯤꯡꯗ ꯆꯜꯂꯕꯤ ꯅꯨꯄꯤꯁꯤꯡꯅ ꯏꯃꯥ ꯑꯌꯥꯡꯂꯩꯃ ꯑꯍꯜ ꯑꯃꯁꯨꯡ ꯑꯇꯣꯟꯕꯤꯒꯤ ꯁꯥꯌꯣꯜ ꯂꯧꯗꯨꯅ ꯃꯣꯏꯔꯥꯡꯒꯤ ꯂꯩꯀꯥꯏꯁꯤꯡ ꯑꯃꯁꯨꯡ ꯃꯣꯏꯔꯥꯡꯒꯤ ꯊꯪꯅꯕꯗ ꯂꯩꯕ ꯈꯨꯜꯁꯤꯡꯗ ꯀꯕꯣꯛ ꯌꯦꯟꯕ ꯆꯠꯀꯅꯤ ꯃꯔꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯏꯃꯥ ꯑꯌꯥꯡꯂꯩꯃ ꯑꯅꯤꯅ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜ ꯀꯥꯒꯅꯤ ꯂꯣꯏꯅꯅ 5ꯅꯤ ꯆꯟꯕ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯂꯥꯏꯒꯤ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯇꯨꯅ ꯂꯣꯏꯁꯤꯟꯒꯅꯤ ꯂꯩꯃꯄꯣꯛꯄꯝ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯦꯠ ꯅꯝꯕꯣꯜ ꯁꯤꯗꯤ ꯕ꯭ꯂꯣꯛꯀꯤ ꯑꯣꯏꯕ MGNREGS PMAYGꯒꯤ ꯁꯣꯁꯤꯌꯦꯜ ꯑꯣꯗꯤꯠ ꯒ꯭ꯔꯥꯝ ꯁꯚꯥ ꯂꯩꯃꯄꯣꯛꯄꯝ ꯃꯈꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ
ngasi pangthokre thoram aduga mari leinana Bisnupur district ki social auditor TS Panchakumar na phongdokhibada leimapokpam GP gi job card holder listing ani henbasi MGNREGS ki thabak suragasu fangadaba khusuman kayano khangdana subana ayamba oi masinadi suriba thabak adu quality maintain taude haibani MGNREGS ki nungi wakalondi lekaidugi miyoi signa lekaidugi fagatnaba chaukhadnaba thabak sujapada khusuman pibani adubo job card holder singna lemna lengakna pibagum khanba langani haiki Narega ilayu fansi prajana khana leilaba lokot pachawa thorangi leilabada ishana tawtabi yadwi thongye na khangi sang watpina maramdi hayo posi GPC da madu makatana panya thada bagi atopa GPC ko manana thada bagi matu ta ya bagi acho gopur ko foundation atopa GPC ni mo se na lagu ko ne na ecosystem Leimapokpam Jila Parishad ki member LGTN Maitai Leimapokpam GP ki Pradhan TS Pashod Devi Ward member Singh Nambol CD block ki BDO Bobo Chandam amadi GP ki manung dalaiba job card holder singchu thoram aduda saruk yakhe Bethel High School Moregi charity program gi sarokama oina Bethel High School Moregi Management Committee gi Chairman Robert Khongsai amadi Executive Member singna ngasi More da leiba Jehovah Jireh Children Home da anoba chahina lakpaga loinana Children Home asida leiriba angang singda yaifa mangol pi baga mari leinana home asigi founder director oiriba Pauboi by Faida Selgi Mating Oina Lupali Sing Tara Pankre Children Home adugi Maikai Digisu Mating Panglakpa adugi Dabang Bethel High School Moregi School Committee Bu Thagatpa Fongdoke Relief Center for the Welfare of Differently Able Person Manipura National Handicap Finance Development Cooperation Amadi Himkon Simla gi Makhada Chatharakiba Tha Anigi Oiba Hand Embroidery Training Amadi Tha Ahungi Oiba Swing Machine Operation gi Training da Mai Pak Lavasingda ngasi certificate sing yentokre Manipura Lairiva Nupi Sing asibu kharada oiravasu income generation oina haiduna center asina Skill Entrepreneurship Development Program pangthokhiba training asida Punna trainee chanina saruk yaki training asi pausot loiraba singda masa masagi accounta stipend singsu hafkadauri Jawaharlal Nehru Manipur Dance Academy Imphal gi mateng lauraga Manipuri Literary and Cultural Forum Tripura na sinduna numitara mangani chupna chatharakpa Manipuri Nata Sankritan amasung Divaras Lila workshop ngasi loshinkre Agartala ki Tarau Maitai Mantop Tapang Thokpa Thoram Adu JN Manipur Dance Academy ki Director L Upendro Saramana Chief Guest Oina Saruk Yaduna Maina Chukhatuna Haudoke Thoram Aduda Forum ki President N Bira Singh amasung Saknairava Ayiba Wangkem Biramangalna Mathang Sitna Thoram Mapu amasung Ikai Kumnarava Mitung Oina Saruk Yake Thoram Aduda Dance Academy ki Guru B Gopal Sharma Guru K S Kriti Singh Guru N Upendro Singh amasung Guru Han K S Yaimabi Devi Saktak Chepi duna ikai khumnaba utke Chief Guest L Upendro Saramana Manipur gi mapanda kala sankriti chaukhatnaba hotnabada Dance Academy asina chahi khuding Nata Sankritan Rajago emasung classical dance ki workshop pangthoi Manipur gi mapanda hojikti Manipuri kala sankriti gi parampara ama ngakpa ngamlagani haina haike Representatives of Lois Role Kakchingna Fau Hena Puthokpa Changdamnaba Ahum Suba Paddy Crops Competition Listing Anitara Mapangi Mana Ngasi Lanthokre Thoramadugi Loinana Lomi Singi Nongmagi Oiba Awareness Program Amasu Pangthoke Kakching Chungnang Dalaiba Representatives of Lois Role Gi Auditorium da Pangthokiba Thoram Aduda Role Gi President Dr. Thoksom Ozit and Premanda Thabaktagi Potharaba Mission Director Mission for Integrated Development of Horticulture Department of Horticulture and Soil Conservation, Government of Manipur amasung Dr. M. Thoithoi, Subject Matter Specialist, KVK. Ahumna thoram mapusing oina tharuk yake. Ahum suba paddy crops competition lisingani tarama panaduda Thoksom Tombi Kakching Ningthau Lekaina Ahanba, Yengkhom Bisorjit Kakching Panji Lekaina Ani Suba amasung Yengkhom Indu Kakching Turel Wangmana Ahum suba mana fangke. Makok mathang takraba singda mathang sitna lupa lising tara lising nipan amasung lising taret amadi sakangche sing amamam kusinake
People for Animals Manipurna tongan mafamdagi rescue tawrakhiba sa ucheksing PFA Manipur amadi Wildlife Wing Forest Department anina punasinduna ngasi Yanggau Pokpi Lokchau Wildlife Sanctuary gi mafam chaba singda thadokre ngasi gi thadokraba sa ucheksing adugi manungda stump-tail macaque monkey ama oriental honey buzzard ama short ear owl ama amadi leaf turtle amani sa sing asi Wildlife Protection Eki Sedul amadi IUCN gi list yauraba singni asokpa anaba masa chokthabna chingba tongan ba kan complaint kaya galoina lakhiba sa uchek sing adu PFA na analying gi thoram amada rehabilitation toraba tungda thadokpani ngasigi sa uchek thadokpa aduda PFA Manipur gi chairperson AK Prem amadi Forest Range Officer KS Ibotheon anina lamjingkhe BJP Wangkhem Mandalgi Booth President Amadi Active Member Singh Sakhang Maikhang Navagi Thoram Amangasi Yaripok Bisnu Nahada Laiva Ex-Minister Dr. Nimai Chan Luang gi yumda pangthokre BJP Wangkhem Mandal na sinduna pangthokhiba Sakhang Maikhang Navagi Thoram adugi saruk amo oina BJP Thobal District ki President oina handakta nauna khankraba Y Kumarjit Singh amadi Yaripok Municipal Council ki BJP Councillor Singbu taramna okpaga loinana ikai khumnaba utkhi Thoramaduda Dr. Nimai Chan Luang, BJP Thobal District ki President Yumnam Kumarjit, BJP Wangkhem Mandal ki President L. Sunil Kumar, Yaripok Municipal Council ki Chairperson Longzam Kamala Devi na chingba. Miyoi Singh na President Member Singh oina saruk yakhe. Minister of Culture Government of India ki Senthang Makhada Kanglai Jagoi Anoi Lekol Kazal Khurai Salantong Chaithabi Leirak Imphal East na sinduna ngasi Khurai Lamlong da leiba Sangit Kala Sangam gi Holda Kachaba haina mingthonba Jagoi gi performance ama utpagi thoram ama pangthokre Thoram asida KM Blooming Higher Secondary School gi Chairman KS Menjor Mangang Wabagai Assembly Constituency gi ex-MLA Ushan Deben amadi EJCC Kolkata gi Program Committee Member Ranjit Chingthamna athoiba mithung lensing oina daista famki Kanglai Jagoi Anoi Lekol gi mapu oiribi Brahmachari Mayum Sanjitana Fongdorakpada Manipur asi art and culture gi lamda miyamna sakhanglaba ama oiribani maramaduna pikliba angang singbu tunggi lambida Jagoi gi lam asida mai pakpa mi ama oina ba haiduna paisa amata laudana masana wana hotnaduna sengotchabani haina Fongdorakle art tawene na ko sensela kana angaw gi ta later misak naman eh ko mayam gi marata imana bana head of department adu haina paina rama tamta koina ngasi lai se gali amo lai ba ngamdana art se ngaw ka na anyang mayam kar kom se laga tam diri ne na lai ba misak naman adu na government na hai se makoi na nappa ba matam mang lai raga di makoi matik sa ba ba kay mo kharapi gi hai adu na te na pa mi we need justice ayambana no magichara suraga chabagumana ayamba thingnajabana ihangna tamjariba je tasengna ai angangsingna sakhini ai moide ai paisa nung chalorga tambi bajuna chade aina haijariba ai ihai khara dangje moide aina ngamjaba thak phau padangde aina moida ai share je tawjaraga moigi tungi afaba angang amamam tungi afaba mirod amamam oirangna bagidamak ai moigi damak ta juma khata hona ke haibas aigi thajaba warol da hain haijading hauze amuk sanabagi pau fangbigani BWF amadi Asia Badminton gi meeting makada Nepal Badminton Association na senduna Nepal gi konung Kathmandu da leiba Dasharath Stadium da chathariba President Cup Nepal Junior International Series lising ani kun Bharat ki maut sinduna saruk yariba lamdam asigi sanaroi Mairava Luang mahaki kanglupta President Cup Nepal gi title lokre ngasi sanakiba final match ta Mairava Luang na yumbu oiriba Nepal gi Prince Dahalbu maithiba piduna title adu lokhibani Mairava Luang na quarter final da Bharat ki sanaroi Sivam Kumar Mishra maithiba piraba matung semi final da Sri Lanka gi Dumindu Abe Wikramabu maithiba piduna final changlakhibani
All Jiribam Sports Association Sinduna Jiribam Higher Secondary School gi playground da January tang ahumdagi team tara tarukna saruk yaduna sanaba haukiba ahanba Moirangtem Jodisandra Memorial Invitation Football Tournament lisingani taramapan kungi ngasi sanagataba pre-quarter final knockout match ki ahanba match da FCK team laktabana JBFC da walkover pikre Mathangi second match da lakliva January gi tang tara humdoida BSLC amadi Sunrat Club da Chanagani. Mga suba Bumipara Cricket Tournament ngasi Manipur Food Industry Corporation Limited Vice Chairman K. Sharat Kumar na Jiribam District ki Barak Circle gi manungchan na laiba Bumipara da hodokre Bumipara Brothers Union na sinduna Bumipara Primary School gi playground da timtara nitoy na saruk yaduna sanaba hokiba ngasi gi match da BBU na RCB bu rantara nitoy da maitiba pikre Match aduda BBU gi sanaroi Biplop Das na apun baran nifugamari amadi wicket ahum lauduna man of the match taki. Thauram aduda chief guest oina saruk yakiba Manipur Food Industry Corporation Limited ki Vice Chairman K. Sharat Kumar na Bumipura Brothers Union da sel gi oina ting lupa lising mga amadi football amasu mateng pangki. Thauram aduda Bekra gi OC and Siam social worker Jitensu saruk yaki. Tungjoy Youth and Student Organization gi Humpugama Thoirak Shuba Sports Meet amadi Drivers and Owners Association Tungjoy gi Silver Jubilee Thoram ngasidagi hauna Tungjoy Village da pangthokpa hodokre ngasi hodokpagi thoram aduda Information Center for Hill Areas Manipur Ichamgi hanagi President N Rajendra amadi ADC Senapati gi member PA Thekau anina hodokhe Numit nipani chupna chathagadaba thoram adu hodokpada chief guest oina saruk yakiba Ichamgi former president and Rajendra Boina hojik panliba BJP na luchingba lengak asi aikoi miyamgini lengak asina ngasidi chingtam haiba khaiba leitana chaukhat thorangi thabak thoram kaya leptana paikhatli haiba yauna wafum kaya phongdokhe Handaki government se laaga chatle haiba matamda aingonda kitang Matamdu da ina nungai gidaba ikai nuksi yana kibi miyamdo ingonda kitang o sigumba porjasing gyo belenga ama nane ikhoi porjasing nungai ramado ngasi di porjasing kitang to madu belenga ko thola abra hai nasimani driver singi magi accident sirapu matam gari accident tholpu matam da akhoi gi silai de tokal among ka air makoi gi wal bira damta kai to wi yabge haibadu pune yengminasi aduga any transport akhoi gi union sigi oina karigumba Problem mo lapo matamda nungai te botokpo matamda isamak angama thak mateng pamjage Leipak asigi Union Territories yauna state kunthraga taretagi lakpa sanaroi lising taruka chanipana tongan ba masana kunda changdam nagataba ahumlak suba Khelo India Youth Games ngarang Guwahati gi Indira Gandhi Stadium da Union Minister of State for Sports Kiran Rijiju amadi Assam gi Chief Minister Sarvananda Sonowal anina saruk yaduna hodokre Haudokpagi thoram aduda ningthijaraba machu mamel kayagi jago isai singna ayengba singi pukning chingshinki game asi chaliba tha asigi kungani thoi fawba chathagani game asigi ngasi nini chanba numit ki pungpham asi fawbada Maharashtra na gold mari silver manga amadi bronze mapan apunma medal 19 fangduna medal teli gi makokta leiri Tripura na gold mari fangduna ani shubada amadi Uttar Pradesh na gold ahum bronze ama amadi bronze medal ani punna medal taruk fangduna medal teli gi ahum subada leiri Manipur gi oina su ngasi judo masanada account hangdokpa ngamkre ngasi nungthil phone khiba Manipur gi pauche singda kari kari maroi ba pau yaw khibagi haibado mayam punamutang khangminasi Kanglaipak Maira, Nambul Turen Semgat Navigamak, Lupa Crore Sama Kaitorakle, Serau Singdagi, Marjing Sing Fava, Ropegi Tabak Paikalagani, BJP Legakna, Democracy, Makori Metlaga, Hatkadore, Timangi Babu. Kangla Pau, BJP Sarkarna, Mio Bigi Hug Fundamental Right, Kongauna Bamadi, Giningai Oiba Hong Setarak Ibasi, Ganjana Vidamak, Supreme Court Natana, Ganjavang Angani Tazabalaitre, Mangi Babu. Kendra Sarkarna, Gazette Notification Tokduna, CAA Chanabahau Kray. Pandam, Chief Minister na Ketrimium Bhaktakumar Okre, Lupa Crore Sama yang Khairom Changna, Delegate Dwarkada, Anuba Manipur Bhavan Amas Haragani, Chief Minister. CAA Aikoi gi Charol Surolda Sohogudaba Ekni, Madugi Thaudang BJP na Pugadabani, Congress. Import license yaugdana Mapalebak Singdagi,
ꯁ꯭ꯇꯦꯠꯁꯤꯗ ꯄꯣꯠ ꯄꯨꯁꯤꯜꯂꯛꯄ ꯈꯨꯗꯛꯇꯒꯤ ꯊꯤꯡꯈ꯭ꯔꯦ ꯆꯍꯤ 9 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯅ ꯐꯝꯂꯥꯟꯈ꯭ꯔꯦ ꯒꯥꯟꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯀꯕꯨꯏꯒꯤꯅꯤ ꯀꯕꯨꯏ ꯐꯨꯔꯨꯞꯄꯨ ꯑꯇꯣꯞꯄ ꯐꯨꯔꯨꯞꯁꯤꯡꯅ ꯅꯝꯊꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯇꯣꯛꯄꯤꯔꯣ ꯀꯕꯨꯏ ꯁमिꯇꯤ ꯃꯅꯤꯄꯨꯔ ꯄꯥꯎꯖꯦꯜ ꯒꯥꯟꯉꯥꯏ ꯀꯨꯝꯍꯩ ꯀꯕꯨꯏ ꯐꯨꯔꯨꯞꯀꯤ ꯆꯥꯎꯔꯕ ꯀꯨꯝꯍꯩꯅꯤ ꯑꯇꯩ ꯐꯨꯔꯨꯞꯀꯤ ꯅꯠꯇꯦ ꯗꯣꯛꯇꯔ ꯍꯤꯔꯥ ꯀꯕꯨꯏ ꯕꯣꯝ ꯄꯣꯈꯥꯏꯈ꯭ꯔꯦ ꯋꯥꯀꯟ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯑꯣꯖꯥ ꯇ꯭ꯔꯥꯟꯁꯐꯔ ꯈꯨꯗꯛꯇ ꯍꯟꯗꯣꯛꯀꯗꯕꯅꯤ ꯃꯥꯔꯒ꯭ꯔꯦꯠ ꯃꯥꯅꯕ ꯎꯔꯥꯟ ꯁ꯭ꯀꯤꯝ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯑꯣꯏꯅ ꯐꯦꯜ ꯑꯣꯏꯔꯦ ꯃꯟꯗꯂꯦꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯄꯥꯏꯔꯛꯀꯗꯕ ꯄ꯭ꯂꯦꯟꯗꯨ ꯀꯗꯣꯝꯗ ꯄꯥꯏꯈ꯭ꯔꯕꯒꯦ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯛꯂꯤꯕꯁꯤ ꯁꯨꯄ꯭रीम ꯀꯣꯔꯠ ꯅꯠꯇꯅ ꯀꯟꯕ ꯉꯝꯒꯅꯤ ꯊꯥꯖꯗ꯭ꯔꯦ ꯑꯔꯣꯏꯕꯗ ꯃꯔꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀꯅ ꯐꯪꯕꯤꯒꯅꯤ ꯗꯦꯜꯂꯤꯗ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯚꯥꯕꯟ ꯑꯃ ꯁꯥꯔꯒꯅꯤ ꯑꯃꯗꯤ ꯅꯤꯡꯈꯥꯏꯈꯤꯕ ꯊꯣꯡ ꯅꯝꯕꯣꯟꯕꯤ ꯑꯊꯨꯕꯗ ꯁꯦꯝꯖꯤꯟꯅꯕ ꯑꯥꯔꯀꯣꯂꯣꯖꯤꯀꯦꯜ ꯁꯔꯚꯦ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏꯈ꯭ꯔꯦ इम्फाल वेस्ट डिस्ट्रिक्ट था अनी हेलब फाउबदा CRPC की सेक्शन 194 की मखादा अथिंग थमलिबा असी करी मरम गिनो हाइना MPCC की वाइस प्रेसिडेंट टी मंगी बाबूना लेंगाक्ता हंख्रे पंगई मिहाट मखाताना CBI दा स्पेशल इन्वेस्टिगेशन टीम अमा सेमदुना अमुक हना थिजिन्नबा राइट ताकिबा असी ह्यूमन राइट अलर्ट अमदी इफमना तरामना ओख्रे प्रेसिडेंट कप नेपाल जूनियर इंटरनेशनल सीरीज लिसिंग अनि कुंदा भारत की मौत सिंधुना सरुक यारिबा लमदम असी की सानरोय मैराबा लुवांग चैंपियन ओइख्रे ngasi gi oinadi Times of Manipur numidangi pau matang asida losinjare mideng tabiriba singbu amukana kurumjari